Ngasi di lepak pokpa numitni Prabhu Yisuna taibang paanda leringegi oinadi iroi loiba lepak pokpa numitni numida sibu Kristan calendar da Holy Tuesday haibadi aseng lepak pokpa haina khangnei numida sida Prabhu Yisuna maruoi wafam kaya haibirami wayengi numitki matangda pandam manga khaksu pibirami Handaki oinadi luhongba jaubi Leishabi taragi pandam asi jengminasi Isorgi wahai taminasi mathina lengba phabuwa pau pandup kun manga pada amadagi tara hundoi phauba taminasi matam aduda sarga leibak adu makhoi gi thaumai paiduna bor oknaba chathoklakpi Leishabi taragungani aduga makhoi manga di apangbi oirami amasung manga di asingbi oirami maramdi apangbi sing adudi makhoi gi thaumai paibada makhoi ga loinana thaudi puramde toigumasung asingbi sing adudi makhoi gi thaumai ga loinana hapnaba pota thau purami aduga bor aduna thillaklingaida makhoi pumnamak uirami amasung tumthakhirami toigumasung ahing nongjaida laurai jengu borsi nakoi oknaba thoraklo matam aduda Leishabi sing aduna hogatuna makhoi gi thaumai semle amhahiksung apangbi sing aduna asingbi sing aduda hai nakhoi gi thau adudagi ekhoida khara pinabiu maramdi ekoi gi thaumai mutharakle toigumasung asingbi singna khumlai ekoi gi damaksu nakhoi gi damaksu oknadaba jai nakoina ayuan masingda chattuna nakoina sengi damak leibiruro amasung makoina leigadabagi chatkhringaida bor adu lagle aduga thorang loirambi sing aduna mahaka loinana luhongbagi chakhangbada changkhre amasung thong thingkhre matung aduda te Leishabi sing adu su laktuna hairai Prabhu Prabhu ekhoida thong hangdokpiu toigumasung ibungo na khumlai aina nakoida thangai sengna hairibani aina nakoibu khangde maram aduna misen khangu maramdi nakoina numit adusu pung adusu khangde pathoktuna tamina khrabu wahei takhrabai khoi mayam gidamak isorna bor pinabi boisanu amen pandam asi luhong bajaubi Leishabi taragi pandam haina khangnei adubu ngasigi ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯣꯏꯅꯗꯤ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤ ꯃꯉꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯁꯤꯡꯕꯤꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯑꯄꯪꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯕꯤꯔꯛꯀꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯕꯨ ꯋꯥꯌꯦꯟꯕꯤꯒꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯌꯦꯟ ꯃꯥꯡꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯃꯥꯅ ꯁꯔꯒꯗ ꯄꯨꯕꯤꯒꯅꯤ ꯆꯨꯝꯗꯕ ꯁꯥꯖꯤꯟꯅꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯁꯔꯒꯗ ꯆꯪꯕ ꯐꯪꯂꯣꯏ ꯍꯥꯏꯕꯁꯤ ꯄꯥꯟꯗꯝ ꯑꯁꯤꯅ ꯇꯝꯕꯤꯔꯤꯕ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤ ꯄꯣꯏꯟ 3 ꯊꯣꯛꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯊꯥꯎꯃꯩ ꯄꯥꯏ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯁꯥꯕꯤ 10ꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯊꯥꯎꯃꯩ ꯄꯥꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯕꯣꯔ ꯑꯣꯛꯄ ꯂꯥꯛꯄꯅꯤ ꯕꯣꯔꯅ ꯊꯦꯡꯂꯛꯄꯒꯤ ꯃꯔꯝꯅ ꯉꯥꯏꯕꯗ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯎꯏꯔꯛꯈꯤ ꯑꯃꯁꯨꯡ ꯇꯨꯝꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯁꯤꯡꯕꯤ ꯑꯃꯗꯤ ꯑꯄꯪꯕꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯈꯥꯏꯗꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕꯤ ꯀꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤ 5 ꯑꯗꯨꯒꯤ ꯊꯥꯎꯃꯩꯗ ꯊꯥꯎ ꯌꯥꯎꯗꯦ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯤꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯕꯤꯔꯤ ꯈꯨꯠꯇ ꯕꯥꯏꯕꯜ ꯄꯥꯏꯗꯨꯅ ꯄ꯭ꯔꯚꯨꯒꯤ ꯅꯨꯃꯤꯠꯇ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯆꯠꯂꯤ ꯏꯁꯩ ꯁꯛꯏ ꯏꯁꯣꯔꯗ ꯀꯠꯐꯝ ꯊꯣꯛꯄꯁꯨ ꯀꯠꯂꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯅꯨꯡꯒꯤ ꯑꯣꯏꯕꯗꯗꯤ ꯃꯥꯟꯅꯗꯕ ꯌꯥꯏ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯧꯅ ꯄꯣꯛꯇꯕ
ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯗꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯕ ꯃꯤꯁꯤꯡ ꯂꯩꯔꯤ ꯃꯈꯣꯏ ꯑꯗꯨ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯥꯟ ꯃꯥꯟꯕ ꯁꯥꯖꯤꯟꯅꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅꯤ ꯃꯈꯣꯏꯗꯤ ꯃꯤꯡꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅꯤ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯤ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯕꯗꯤ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕꯗ ꯇꯥꯒꯅꯤ ꯕꯖꯥꯔꯗ ꯑꯁꯦꯡꯕ ꯑꯄꯦꯜ ꯌꯣꯜꯂꯤ ꯂꯩꯄꯥꯛꯅ ꯁꯥꯕꯁꯨ ꯌꯣꯜꯂꯤ ꯌꯦꯡꯕꯗ ꯆꯞ ꯃꯥꯟꯅꯩ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯑꯄꯦꯜꯗꯤ ꯆꯥꯕꯗ ꯍꯥꯎꯏ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯂꯩꯄꯥꯛꯅ ꯁꯥꯕ ꯑꯄꯦꯜꯗꯤ ꯆꯥꯕꯁꯨ ꯌꯥꯗꯦ ꯃꯍꯥꯎꯁꯨ ꯌꯥꯎꯗꯦ ꯀꯥꯟꯅꯐꯝ ꯈꯪꯗꯦ ꯑꯗꯨꯒꯨꯝꯅ ꯑꯁꯦꯡꯕ ꯂꯩꯁꯨ ꯌꯣꯜꯂꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯂꯩꯁꯨ ꯌꯣꯜꯂꯤ ꯌꯦꯡꯕꯗ ꯈꯦꯠꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯐꯖꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯂꯩꯅ ꯃꯅꯝ ꯅꯨꯡꯁꯤ ꯑꯁꯥꯕ ꯂꯩꯗꯤ ꯃꯅꯝ ꯌꯥꯎꯗꯦ ꯅꯍꯥꯛꯀꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯗꯨ ꯃꯍꯥꯎ ꯌꯥꯎꯕ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯉꯁꯤ ꯄ꯭ꯔꯚꯨꯗ ꯍꯔꯥꯎꯖꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯀꯥꯟꯅꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯁꯥꯒꯤꯗꯃꯛꯁꯨ ꯃꯤꯁꯤꯡꯒꯤꯗꯃꯛꯁꯨ ꯀꯥꯟꯅꯕ ꯃꯍꯥꯎ ꯌꯥꯎꯔꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯅꯍꯥꯛꯅ ꯂꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯔꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯎ ꯂꯩꯍꯟꯕꯤꯕ ꯉꯝꯃꯤ ꯃꯥꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯥꯟꯅꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯕꯤꯕ ꯉꯝꯃꯤ ꯍꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯌꯤꯁꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯅꯤꯁꯨꯕꯗꯗꯤ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯊꯥꯎ ꯄꯨꯗꯦ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯄꯪꯕꯤ ꯀꯧꯔꯤꯕꯅꯣ ꯃꯈꯣꯏꯅ ꯊꯥꯎꯃꯩꯗꯤ ꯄꯨꯔꯒ ꯊꯥꯎ ꯄꯨꯗꯕꯒꯤ ꯃꯔꯝꯅꯅꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯕꯣꯔꯒ ꯂꯣꯏꯅꯅ ꯆꯪꯕ ꯐꯪꯈꯤꯗꯦ ꯊꯥꯎꯁꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯃꯁꯤ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗꯗꯤ ꯊꯥꯎꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯈꯪꯍꯜꯂꯤ ꯁꯃꯨꯑꯦꯜꯅ ꯗꯦꯕꯤꯠꯄꯨ ꯊꯥꯎ ꯅꯣꯏꯕꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯗꯦꯕꯤꯠꯄꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯗꯦꯕꯤꯠꯄꯨ ꯊꯥꯗꯣꯛꯈꯤꯗꯦ ꯊꯥꯎꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯈꯪꯍꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯗꯕ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯇꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯂꯩꯔꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯒꯜ ꯇꯧꯗꯕ ꯊꯧꯒꯜꯂꯣꯏꯁꯤꯡꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒꯤꯗꯃꯛ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯁꯥꯁꯇ꯭ꯔꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯗꯤ ꯏꯕꯨꯡꯉꯣꯒꯤ ꯑꯣꯏꯗꯦ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯉꯥꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯥꯎꯃꯩꯅ ꯉꯥꯟꯕ ꯉꯝꯗꯕꯒꯨꯝꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏ ꯉꯥꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯉꯥꯜꯅ ꯉꯥꯟꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯄ ꯇꯥꯏ ꯊꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤꯅ ꯆꯠꯂꯤ ꯊꯥꯎ ꯌꯥꯎꯗꯕ ꯒꯥꯔꯤꯗꯤ ꯆꯠꯄ ꯉꯝꯗꯦ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯗꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯄ ꯉꯝꯗꯦ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯃꯥꯡꯂꯣꯝꯗ ꯆꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯄ ꯇꯥꯏ ꯑꯅꯤꯁꯨꯕꯗꯗꯤ ꯊꯥꯎ ꯂꯩꯕ ꯃꯐꯝꯗ ꯍꯔꯥꯎꯕ ꯂꯩ ꯊꯥꯎ ꯂꯩꯇꯕ ꯃꯐꯝꯗꯅ ꯑꯋꯥꯕ ꯑꯃꯁꯨꯡ ꯇꯦꯡꯊꯥꯕ ꯂꯩ ꯖꯁꯌꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 64 ꯄꯗ 1-3 ꯊꯥꯎ ꯅꯣꯏꯕꯤꯔꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯞ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯍꯔꯥꯎꯅꯕ ꯊꯥꯕꯤꯔꯦ ꯑꯋꯥꯕꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎ ꯇꯌꯥꯝꯕ ꯖꯦꯟꯕꯤꯔꯨꯅꯕ ꯊꯥꯕꯤꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯖꯣꯑꯦꯜ ꯄꯟꯗꯨꯞ 1:10 ꯊꯥꯎ ꯐꯪꯗ꯭ꯔꯕ ꯃꯐꯝꯗ ꯃꯥꯡ ꯇꯥꯛꯄ ꯂꯩ ꯑꯃꯁꯨꯡ ꯑꯋꯥꯕꯒꯤ ꯇꯦꯡꯊꯥꯈꯣꯜ ꯇꯥꯏ ꯍꯥꯏꯕ ꯎꯕ ꯐꯪꯏ ꯊꯥꯎ ꯄꯨꯔꯛꯇꯕꯤ ꯑꯄꯪꯕ ꯂꯩꯁꯥꯕꯤ 5 ꯑꯗꯨꯗꯤ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯍꯧꯔꯦ ꯉꯁꯤ ꯅꯍꯥꯛꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯗꯅ ꯄ꯭ꯔꯚꯨꯕꯨ ꯑꯣꯛꯅꯒꯦ ꯈꯜꯂꯕꯗꯤ ꯅꯍꯥꯛ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯇꯦꯡꯊꯥꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯂꯣꯏꯅꯅ
ꯄ꯭ꯔꯚꯨꯕꯨ ꯉꯥꯏꯖꯔꯕꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯍꯔꯥꯎꯕꯅ ꯊꯟꯒꯅꯤ꯫ ꯄ꯭ꯔꯚꯨꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯣꯡ ꯑꯗꯨꯗ ꯆꯪꯃꯤꯟꯅꯒꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕ ꯇꯧꯔꯔꯣꯏꯁꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯋꯥꯍꯜꯂꯔꯣꯏꯁꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯨꯊꯠꯂꯔꯣꯏꯁꯤ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯄꯪꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯕꯣꯔꯗ ꯄ꯭ꯔꯚꯨ ꯍꯥꯏꯅ ꯀꯧꯏ꯫ ꯊꯣꯡ ꯑꯗꯨ ꯊꯤꯡꯈ꯭ꯔꯕꯗ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯕꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯕꯣꯔꯅꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯕꯤꯔꯛꯈꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯇꯥꯈꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯪꯂꯣꯏ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯔꯒꯗ ꯂꯩꯔꯤꯕ ꯏꯄꯥꯒꯤ ꯅꯤꯡꯕ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯆꯪꯒꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨꯗ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯍꯥꯏꯅ ꯇꯠꯇꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯇꯧꯗꯗꯨꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯪꯕ ꯐꯪꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯀꯨꯏꯔꯦ꯫ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯒꯜ ꯇꯧꯔꯛꯄ ꯀꯨꯏꯔꯦ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯗꯤ ꯁꯤꯔꯕ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯅꯠꯇꯅ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯅꯤꯡ ꯑꯣꯏꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ, ꯑꯩꯗꯤ ꯂꯩꯇꯥꯅꯤ ꯃꯄꯨ ꯅꯪꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯒꯗ꯭ꯔꯥ? ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯂꯣꯏꯕꯗꯗꯤ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ꯫ ꯕꯣꯔꯅ ꯈꯪꯍꯧꯗꯅ ꯑꯍꯤꯡꯗ ꯂꯥꯛꯂꯕꯗ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯤꯡꯕꯤꯁꯤꯡ ꯑꯗꯨꯗ ꯊꯥꯎ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯅ ꯄꯨꯔꯛꯇꯕꯒꯤ ꯃꯔꯝꯅ ꯄꯤꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯦ꯫ ꯄ꯭ꯔꯚꯨꯕꯨ ꯑꯣꯛꯅꯅꯕꯒꯤꯗꯃꯛ ꯏꯁꯥ ꯏꯁꯥꯅ ꯊꯧꯔꯥꯡ ꯇꯧꯕ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯥ ꯅꯄꯥꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯆꯥꯁꯤꯡꯅ ꯊꯧꯔꯥꯡ ꯇꯧꯖꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯅꯈꯣꯏꯅꯁꯨ ꯅꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯃꯗꯨ ꯄ꯭ꯔꯚꯨꯅ ꯌꯥꯗꯦ꯫ ꯄ꯭ꯔꯚꯨ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯏꯁꯥ ꯏꯁꯥꯅ ꯊꯧꯔꯥꯡ ꯇꯧꯖꯕ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯥꯎ ꯂꯩꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯕꯣꯔꯗꯤ ꯊꯨꯡꯂꯔꯦ꯫ ꯑꯁꯤꯡꯕꯤꯁꯤꯡ ꯑꯗꯨꯗꯤ ꯕꯣꯔꯒ ꯂꯣꯏꯅꯅ ꯆꯈꯥꯡꯕꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯣꯡ ꯊꯤꯡꯈ꯭ꯔꯦ꯫ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ꯫ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ, ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 3:7ꯇ ꯏꯁꯣꯔꯅ ꯊꯤꯡꯈꯤꯕ ꯊꯣꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯍꯥꯡꯂꯣꯏ ꯍꯥꯏꯕ ꯎꯕ ꯐꯪꯏ꯫ ꯖꯣꯕ ꯄꯟꯗꯨꯞ 12:13ꯗꯁꯨ ꯏꯁꯣꯔꯅ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯁꯨ ꯍꯥꯡꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕ ꯎꯕ ꯐꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯕ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯗꯨꯗ ꯀꯩꯗꯧꯉꯩꯗꯁꯨ ꯆꯪꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯑꯁꯤꯡꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯣꯔꯛꯂꯔꯣꯏ꯫ ꯃꯁꯤꯅꯤ ꯑꯁꯤꯡꯕ ꯑꯃꯁꯨꯡ ꯑꯄꯪꯕꯒꯤ ꯈꯦꯟꯅꯕ, ꯊꯧꯔꯥꯡ ꯇꯧꯕ ꯑꯃꯁꯨꯡ ꯇꯧꯗꯕꯒꯤ ꯈꯦꯟꯅꯕ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯊꯣꯡ ꯊꯤꯡꯈ꯭ꯔꯒ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯣꯑꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯏꯁꯣꯔꯅ ꯊꯤꯡꯖꯤꯟꯕꯤꯈꯤ꯫ ꯍꯤꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯏꯆꯥꯎꯗꯨꯅ ꯊꯨꯝꯍꯠꯇꯨꯅ ꯁꯤꯈꯤ꯫ ꯃꯈꯣꯏ ꯑꯃꯠꯇ ꯍꯤꯡꯍꯧꯗꯦ꯫ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯃꯥꯡ ꯇꯥꯛꯀꯅꯤ꯫ ꯄ꯭ꯔꯚꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗ ꯊꯧꯔꯥꯡ ꯇꯧꯗꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒꯨꯝꯅ ꯃꯥꯡ ꯇꯥꯛꯀꯅꯤ꯫ ꯅꯍꯥꯛ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯄ꯭ꯔꯚꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗ ꯅꯍꯥꯛꯅ ꯊꯧꯔꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯕꯨ ꯑꯣꯛꯄ ꯉꯝꯂꯒꯗ꯭ꯔꯥ? ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫